ꯊꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯈꯔꯗꯤ ꯍꯟꯊꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯅꯣ ꯗꯗꯥ, ꯊꯕꯛ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯉꯟꯅ ꯍꯜꯂꯛꯏꯕꯁꯤꯕꯣ? ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯃꯤꯍꯨꯟꯀꯥꯁꯦ ꯑꯥꯎ ꯆꯦꯟꯈꯠꯂꯨꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯁꯛꯁꯦ ꯎꯅꯤꯡꯗꯅ ꯊꯕꯛ ꯁꯨꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯦꯅꯅꯦ ꯉꯥꯡꯅꯤꯡ ꯉꯥꯡꯖꯔꯁꯅꯣꯅ ꯆꯦꯜꯂꯛꯂꯕꯅꯤ ꯑꯩ꯫ ꯑꯁ ꯅꯪꯁꯤꯗꯤꯕ!" ꯊꯣꯏ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯏꯇꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃ ꯎꯕ ꯐꯪꯖꯒꯗꯧꯔꯦ꯫ ꯑꯁꯤ ꯈꯟꯕꯗ ꯔꯣꯁꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯃꯥꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯀꯨꯝ ꯃꯊꯥ ꯌꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯣꯁꯟꯁꯨ ꯊꯕꯛ ꯆꯠꯊꯣꯛꯇ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯔꯣꯁꯟ ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯁꯤꯜꯂꯒ ꯆꯥꯅ ꯊꯛꯅꯅꯕ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯅꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯩ꯫ ꯔꯣꯁꯟꯁꯨ ꯃꯊꯥ ꯁꯥꯔꯕꯁꯨ ꯁꯥꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ, ꯅꯨꯡꯁꯤꯕ ꯃꯆꯥ ꯎꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯉꯁꯤ ꯊꯣꯏꯒꯤ ꯑꯉꯥꯡ ꯎꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯂꯤꯁꯤꯡ 10 ꯄꯨꯁꯤꯜꯂꯨꯔꯦ꯫ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯑꯗꯨꯃꯛ ꯎꯅꯕ ꯉꯝꯖꯔꯦ꯫ ꯔꯣꯁꯟ ꯍꯔꯥꯎꯕꯅ ꯃꯇꯣꯟ ꯂꯣꯝꯂꯦ꯫ ꯑꯗꯨꯕꯨ ꯔꯣꯁꯟꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯈꯤꯕ ꯄꯩꯁꯥ ꯁꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯅꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯃꯆꯥꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯂꯧꯍꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯈꯨꯔꯥ ꯕꯤꯗꯨꯔꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ꯫ ꯅꯣꯡꯃ ꯃꯍꯥꯖꯣꯟꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯦꯁꯤꯟ ꯄꯥꯏꯕ ꯉꯝꯕꯒ ꯌꯥꯎꯗꯣꯏꯅꯣ? ꯃꯦꯁꯤꯟ ꯄꯥꯏꯔꯝꯕ ꯑꯉꯥꯡ ꯑꯗꯣ ꯃꯌꯨꯝꯒꯤ ꯃꯣꯏ ꯃꯤ ꯑꯃ ꯂꯩꯇꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯒꯤ ꯆꯠꯊꯣꯛꯄꯤꯗꯅ ꯐꯅ ꯀꯨꯏꯅ ꯂꯦꯞꯇꯧꯔꯤꯅꯦ꯫ ꯃꯦꯁꯤꯟ ꯄꯥꯏꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯥꯏꯕꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯅ ꯃꯁꯤꯒꯤ ꯈꯪꯅ ꯅꯈꯣꯏꯗ ꯁꯦꯜ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤꯗ." ꯔꯣꯁꯟꯁꯨ ꯍꯥꯏꯐꯦꯠ ꯈꯟꯊꯔꯨꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯐꯔꯕꯗꯤ ꯈꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯖꯣꯟ ꯑꯗꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯔꯣꯁꯟꯅ ꯄꯥꯏꯔꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯛ ꯍꯌꯦꯡꯗꯒꯤ ꯄꯥꯏꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯒ ꯔꯣꯁꯟ ꯃꯦꯁꯤꯟ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯠꯂꯣꯏꯕꯗꯤ ꯈꯔ ꯋꯥꯠꯂꯤ꯫ ꯔꯣꯁꯟ ꯃꯈꯥꯗ ꯄꯣꯠ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯖꯒꯥ ꯑꯗꯨꯗ ꯄꯥꯛꯊꯔꯨꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯔꯣꯁꯟ ꯃꯀꯣꯛꯇ ꯌꯩꯁꯤꯟꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯗꯨꯔꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯈꯣꯡꯒ ꯃꯀꯣꯛꯀ ꯃꯦꯁꯤꯟꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯕꯤꯗꯨꯔꯅ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤꯠꯃꯥꯡꯗ ꯊꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯁꯟꯅ "ꯊꯣꯏ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯈꯨꯠꯅ ꯁꯧꯔꯒ ꯈꯔ ꯏꯪꯈꯠꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ "ꯁꯤ ꯇꯞꯅ ꯇꯧꯋꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯌꯥꯝ ꯍꯥꯊꯨꯔꯤꯕ ꯑꯗꯨꯕꯣ?" ꯔꯣꯁꯟ ꯑꯃꯗꯤ ꯊꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯗꯣꯛꯇꯔꯅ ꯆꯪꯉꯛꯇꯨꯅ, "ꯔꯣꯁꯟꯒꯤ ꯃꯤ ꯌꯥꯎꯔꯗꯤ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯕꯤꯔꯛꯎꯕ." ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯅ ꯗꯣꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ, "ꯇꯩꯃ, ꯁꯤꯗ ꯐꯝꯕꯤꯌꯨ. ꯇꯥꯃꯣꯒꯤ ꯈꯣꯡꯁꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯔꯣꯏ. ꯑꯗꯨꯕꯨ ꯃꯦꯁꯤꯟ ꯍꯥꯞꯄꯕꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯌꯥꯅꯤ." ꯊꯣꯏꯅ ꯑꯃꯨꯛ, "ꯗꯣꯛꯇꯔ, ꯄꯩꯁꯥꯗꯤ ꯀꯌꯥꯃꯨꯛ ꯆꯪꯒꯗꯒꯦ?" "ꯄꯩꯁꯥꯗꯤ ꯈꯔ ꯑꯗꯨꯝ ꯆꯪꯒꯅꯤ ꯇꯩꯃ. ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯣꯔꯛꯀꯗꯕ ꯄꯣꯠ ꯑꯣꯏꯕꯅ. ꯑꯗꯣ ꯇꯩꯃ ꯈꯣꯏꯅ ꯇꯧꯔꯔꯣꯏꯒꯦ, ꯇꯞꯅ ꯇꯧꯔꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯝ ꯉꯁꯤꯃꯛ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯑꯗꯨꯝ ꯌꯥꯅꯤ." ꯊꯣꯏꯁꯨ ꯗꯣꯛꯇꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ, "ꯗꯗꯥ, ꯌꯨꯝꯗ ꯆꯠꯂꯁꯤ. ꯗꯣꯛꯇꯔꯅꯁꯨ ꯀꯩꯝꯇ ꯇꯧꯔꯔꯣꯏ. ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯔꯦ. ꯕꯤꯜꯁꯨ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯂꯕꯅꯤ."
ꯔꯣꯁꯟꯁꯨ ꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯔꯦ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯣꯁꯟꯒꯤ ꯏꯃꯨꯡ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯐꯝꯂꯒ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯁꯨ ꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯐꯪꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯉꯥꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯄꯩꯁꯥꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯣꯏ꯫ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯑꯁꯤꯅ ꯇꯦꯛ ꯇꯦꯛ ꯑꯁꯨꯝ ꯐꯝꯂꯛꯄꯅ ꯏꯃꯨꯡꯒꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯟꯕꯅ ꯑꯁꯨꯝꯃꯛ ꯗꯨꯀꯥꯟ ꯑꯁꯤ ꯐꯝꯂꯤ꯫ ꯖꯨꯒꯦꯟ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯅꯤ꯫ ꯅꯣꯡꯃ ꯊꯣꯏ ꯍꯣꯏꯒꯤ ꯂꯝꯗ ꯀꯣꯏꯕ ꯂꯥꯛꯏ꯫ ꯊꯣꯏꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟ ꯎꯕꯗ ꯖꯨꯒꯦꯟ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯗꯨꯅ ꯑꯁꯨꯃꯛ ꯂꯩ꯫ ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯅ "ꯏꯇꯥꯎ, ꯅꯪꯒꯤꯁꯤꯕꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯂꯤꯕ꯭ꯔꯣ? ꯑꯁ ꯑꯁꯤꯗꯤ ꯃꯧꯅꯤꯍꯦ, ꯅꯪ ꯊꯥꯡ ꯆꯥꯕꯗꯤ ꯁꯣꯏꯔꯣꯏꯕꯨ꯫ ꯃꯤꯒꯤ ꯈꯨꯟꯁꯤꯗꯀꯣ ꯀꯥꯔꯟ ꯇꯧꯕ꯭ꯔꯕꯨ ꯁꯣꯏꯗꯦ ꯆꯩ ꯆꯥꯔꯒ ꯍꯟꯕ"꯫ ꯖꯨꯒꯦꯟꯅ "ꯑꯁ ꯏꯇꯥꯎ, ꯁꯤꯒꯤ ꯃꯧꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤꯃꯤ, ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ"꯫ ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯅ ꯃꯈꯥ ꯇꯥꯅ "ꯑꯁ ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯄꯥꯕꯨ ꯄꯥꯈꯠꯂꯛꯏꯗ꯫ ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯊꯣꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯑꯁꯤꯗ ꯀ꯭ꯋꯥ ꯆꯥꯕ ꯑꯣꯏꯅ ꯆꯪꯁꯤꯜꯂꯁꯤ ꯂꯥꯛꯑꯣ"꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯔꯦ꯫ ꯊꯣꯏꯅ "ꯀꯔꯤ ꯂꯧꯁꯤꯒꯦ"꯫ "ꯏꯇꯩꯃ, ꯀ꯭ꯋꯥ ꯃꯇꯞ 2 ꯈꯛꯇ ꯂꯧꯖꯒꯦꯕ"꯫ ꯊꯣꯏꯅ ꯀ꯭ꯋꯥ ꯑꯗꯨ ꯇꯞꯅꯅꯕ ꯀ꯭ꯋꯥ ꯃꯅꯥꯒ ꯀ꯭ꯋꯥ ꯃꯔꯨꯒ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯩ꯫ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯖꯨꯒꯦꯟ ꯑꯃꯗꯤ ꯃꯃꯥꯟꯅꯕꯒ ꯊꯣꯏꯅ ꯐꯝꯊꯈꯤꯕ ꯑꯗꯨꯗ ꯌꯦꯡꯏ꯫ ꯊꯣꯏꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯈꯔ ꯀꯣꯝꯇꯛ ꯇꯧꯕꯅ ꯃꯄꯥꯟꯗꯒꯤ ꯑꯅꯤꯗꯨꯅ ꯃꯃꯤꯠꯇꯣ ꯍꯦꯛ ꯃꯤꯐꯝ ꯊꯝꯂꯨꯔꯦ꯫ ꯖꯨꯒꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯏꯁ ꯏꯇꯥꯎ, ꯁꯤꯗꯤ ꯌꯥꯏꯍꯦ, ꯃꯁꯛꯁꯨ ꯐꯖꯩ, ꯃꯑꯣꯡ ꯌꯥꯝ ꯇꯥꯏꯅꯦ". ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯨꯒꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯪꯒꯤꯠ ꯇꯧꯁꯤꯜꯂꯤ꯫ "ꯏꯇꯥꯎ, ꯅꯪꯒꯤ ꯊꯤꯀꯥꯒꯤ ꯑꯃ ꯍꯥꯏꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ, ꯄꯩꯁꯥ ꯈꯔꯁꯨ ꯆꯤꯟꯕ꯫ ꯑꯩꯁꯨ ꯅꯪꯒꯤ ꯊꯤꯀꯥ ꯃꯐꯝꯗꯨꯗ ꯊꯕꯛ ꯌꯥꯎꯔꯁꯤꯔ ꯀꯔꯤꯅꯣ ꯈꯜꯂꯛꯂꯤꯕꯅꯤꯅꯦ". ꯖꯨꯒꯦꯟꯅ "ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯒꯤ ꯊꯕꯛꯀ ꯆꯞ ꯃꯥꯟꯅꯩ, ꯂꯥꯛꯑꯣ". "ꯑꯗꯣ ꯏꯇꯥꯎ ꯀꯌꯥꯅꯣ ꯆꯤꯜꯂꯤꯕꯕꯣ"꯫ ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯅ "ꯑꯁ 5,000ꯃꯨꯛꯇꯅꯤꯗ ꯏꯇꯥꯎ. ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯁꯤꯖꯤꯟꯅꯔꯣ, ꯀꯣꯝꯃꯀꯥꯟꯗꯅꯦ ꯑꯗꯨꯃꯛ ꯄꯤꯁꯤꯜꯂꯛꯑꯣ". ꯊꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯁ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯦ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏꯕ ꯖꯥꯠꯅꯤꯅꯦ". ꯖꯨꯒꯦꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ "ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯦ, ꯏꯁꯄꯤꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔꯅꯦ, ꯌꯥꯝ ꯐꯕ ꯏꯇꯥꯎꯅꯤꯗ, ꯃꯤꯒꯤ ꯑꯋꯥꯕꯒ ꯎꯕ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ, ꯃꯥꯅꯅꯦ ꯍꯥꯟꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ". ꯖꯨꯒꯦꯟꯅ "ꯑꯁ ꯏꯇꯩꯃ, ꯃꯔꯨꯞꯁꯤꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯄꯪꯉꯥꯡꯗ ꯉꯥꯡꯖꯔꯤ ꯖꯥꯠꯅꯤꯗ. ꯑꯩꯗꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨꯇꯪ ꯎꯠꯆꯔꯨꯕꯅꯤꯗ. ꯑꯗꯣ ꯏꯇꯩꯃ, ꯉꯁꯥꯏꯗꯒꯤꯗꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ, ꯏꯇꯩꯃꯒꯤ ꯃꯤꯡꯁꯨ ꯈꯪꯗꯦ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯗꯅ". ꯊꯣꯏꯅ "ꯃꯤꯡꯕꯨꯗꯤ ꯊꯣꯏ ꯀꯧꯏ". ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯅꯣꯛꯑꯒ "ꯀꯩꯒꯤꯅꯣ ꯃꯤꯡꯒ ꯍꯪꯉꯤꯁꯤꯕꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯖꯨꯒꯦꯟꯁꯨ "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯩꯃ, ꯍꯌꯦꯡ ꯂꯝꯕꯤꯗꯒ ꯁꯨꯝ ꯊꯦꯡꯅꯔꯗꯤ ꯍꯥꯏꯗꯨꯅ ꯍꯪꯖꯕꯅꯦ. ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯗꯤ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤꯅ ꯑꯗꯨꯝ ꯀꯧꯅꯕ ꯌꯥꯏꯗꯅ". "ꯍꯣꯏ ꯐꯔꯦ ꯏꯇꯩꯃ, ꯑꯗꯨꯗꯤ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ". ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯨꯒꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯔꯣꯁꯟꯒꯤ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯒ ꯊꯣꯏꯒ ꯑꯉꯥꯡꯒꯁꯨ ꯆꯪꯃꯤꯟꯅꯔꯦ꯫ ꯔꯣꯁꯟ ꯆꯥꯕ ꯂꯣꯏꯔꯒ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯄꯗꯒꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯨꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯊꯣꯏ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯋꯥꯈꯜꯅ ꯂꯨꯝꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯈꯣꯡꯇꯦꯟꯗ ꯉꯥꯊꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯕꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯣ ꯍꯜꯂꯛꯂꯣ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏꯀꯣ꯫
ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ, ꯅꯪꯒꯤ ꯆꯥꯡꯌꯦꯡꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯏꯄꯨꯔꯣꯏꯕꯁꯤꯒ ꯑꯩꯅ ꯀꯔꯝꯅ ꯑꯋꯥꯕꯁꯤꯗꯒꯤ ꯀꯣꯛꯍꯟꯒꯅꯤ? ꯍꯥꯏꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯌꯥꯎꯗ ꯃꯄꯤ ꯁꯤꯟꯊꯅ ꯅꯣꯡꯗꯝꯕꯕꯨ ꯋꯥꯔꯧꯅ ꯀꯞꯆꯔꯤ꯫ ꯔꯣꯁꯟꯅ ꯃꯄꯥꯟꯗ ꯁꯨꯠ-ꯁꯨꯠ ꯂꯥꯎꯅ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ "ꯊꯣꯏ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯨꯝꯗ꯭ꯔꯤꯕꯔꯅꯦ?" ꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯕꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯣꯏ, ꯆꯪꯉꯛꯑꯒꯦ." ꯔꯣꯁꯟꯅ, "ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ?" ꯊꯣꯏꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯋꯥꯗꯦꯗ, ꯃꯄꯥꯟꯗ ꯂꯝ ꯈꯔ ꯇꯩꯁꯜꯂꯨꯕꯅꯦ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯕꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ." "ꯐꯔꯦ, ꯊꯦꯡꯉꯦ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯣꯁꯟ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯖꯤꯜꯂꯛꯂꯝꯃꯤ꯫ "ꯊꯣꯏ, ꯅꯪ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒ ꯑꯩꯒꯒꯤ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤꯀꯣ?" "ꯗꯥ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ." "ꯍꯥꯏꯌꯣ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯕꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯁꯨ ꯅꯠꯇꯦ, ꯃꯐꯝ ꯆꯥꯗꯕꯅꯤꯅ ꯃꯤꯁꯨ ꯌꯥꯝ ꯆꯪꯕ ꯑꯣꯏꯗꯦ꯫ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯌꯣꯟꯕ ꯑꯣꯏꯅ ꯆꯠꯂꯒꯦ." ꯔꯣꯁꯟꯅ ꯈꯔ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ, "ꯊꯣꯏ, ꯆꯠꯀꯅꯨꯗ, ꯑꯩ ꯆꯠꯍꯟꯅꯤꯡꯗꯦ." ꯊꯣꯏꯁꯨ ꯈꯤꯇꯪ ꯀꯜꯂꯞꯅ, "ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯆꯥ ꯁꯦꯝꯕꯁꯨ ꯉꯝꯃꯔꯣꯏ, ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯆꯠꯂꯒ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯀꯩꯗꯧꯕꯒꯦ?" ꯔꯣꯁꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟꯅ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯁꯨꯃꯛ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯌꯥꯎꯒꯦ ꯍꯥꯏꯔꯨꯔꯦ꯫ ꯃꯅꯦꯁꯤꯡ ꯑꯗꯨꯁꯨ ꯃꯥꯕꯨ ꯍꯔꯥꯎ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯏ, ꯃꯥꯁꯨ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯔꯣꯁꯟꯗ, "ꯇꯥꯕ꯭ꯔꯣ ꯗꯥ?" "ꯀꯩꯗꯧꯔꯦ?" "ꯑꯩꯗꯣ ꯍꯌꯦꯡꯗꯣ ꯏꯅꯦꯈꯣꯏꯒ ꯀꯩꯊꯦꯜꯗ ꯆꯠꯅꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯅꯦ ꯍꯣꯏꯁꯨ ꯍꯔꯥꯎ ꯆꯠꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡꯁꯨ ꯄꯨꯔꯒꯅꯦ ꯑꯗꯨꯝ ꯆꯠꯀꯦ." ꯔꯣꯁꯟ ꯃꯄꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯒꯤ ꯈꯜꯂꯒ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗ ꯌꯥꯅꯤꯡꯕꯗꯤ ꯐꯥꯎꯗꯦ꯫ ꯊꯣꯏꯁꯨ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ, ꯍꯪꯒꯥꯝꯅꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯟ ꯑꯇꯣꯞꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯍꯦꯛꯇꯨꯅ ꯍꯌꯦꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯍꯪꯒꯥꯝꯁꯤꯡꯗꯨ ꯄꯠꯊꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯐꯤ ꯑꯆꯣꯠꯄ ꯑꯃ ꯊꯥꯔꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯍꯦꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯅꯦ ꯃꯟꯗꯣꯟꯁꯤꯡꯒ ꯂꯣꯏꯅꯅ ꯊꯣꯏ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯅꯥꯍꯣꯡ ꯁꯥꯔꯒ ꯄꯣꯈꯠꯇꯨꯅ ꯃꯈꯣꯏ ꯌꯦꯠꯀ ꯑꯣꯏꯒ ꯑꯗꯨ ꯍꯥꯡꯍꯟꯗ ꯈꯥꯎ ꯑꯗꯨ ꯌꯥꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯦꯁꯤꯡꯅ, "ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯈ꯭ꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯤꯕ ꯑꯣꯇꯣ ꯑꯗꯨ ꯇꯣꯡꯗꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯀꯩꯊꯦꯜ ꯃꯐꯝ ꯌꯧꯔꯒ ꯃꯅꯦꯁꯤꯡꯅ ꯊꯣꯏꯒꯤ ꯃꯐꯝ ꯃꯆꯥ ꯑꯃ ꯄꯤꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯇꯅꯧꯕꯤ, ꯃꯁꯛ ꯃꯇꯧ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕꯤ, ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯅ ꯏꯪ ꯇꯞꯅ ꯉꯧꯕ ꯁꯕꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯊꯣꯏꯒꯤ ꯃꯁꯛꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯜꯂꯤ꯫ ꯊꯣꯏꯅ ꯀꯩꯊꯦꯜ ꯃꯆꯤꯗ ꯍꯪꯒꯥꯝ ꯌꯣꯜꯂꯒ ꯐꯝꯂꯤꯕ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯊꯣꯏꯒꯤ ꯃꯁꯛ ꯌꯦꯡꯗꯅ ꯆꯠꯈꯤꯕ ꯀꯅꯥꯃꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯅ ꯄꯨꯖꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯉꯟꯇꯥꯅ ꯂꯣꯏꯗꯨꯅ ꯂꯣꯏꯅꯃꯛ ꯁꯤꯠꯈ꯭ꯔꯦ꯫
ꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯅ "ꯅꯪꯗꯤ ꯉꯟꯇꯥꯅ ꯂꯣꯏꯔꯕꯅꯤꯅꯅꯦ, ꯀꯨꯝꯃꯣ ꯀꯨꯝꯃꯣ, ꯌꯨꯝꯗ ꯑꯉꯥꯡꯗꯨꯁꯨ ꯆꯦꯟꯕꯅꯤꯅꯅꯦ, ꯉꯟꯇꯥꯅ ꯍꯜꯂꯣꯀꯣ"꯫ ꯊꯣꯏꯁꯨ ꯍꯧꯒꯠꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯖꯨꯒꯦꯟꯒ ꯊꯦꯡꯅꯔꯦ꯫ ꯖꯨꯒꯦꯟꯅ "ꯏꯇꯩꯃ, ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯑꯩꯁꯨ ꯏꯇꯩꯃ ꯈꯣꯏꯗ ꯆꯠꯂꯨꯗꯣꯏꯅꯤ꯫ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ, ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ"꯫ ꯊꯣꯏꯅꯁꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯐꯖꯅ ꯈꯪꯅꯕ ꯅꯠꯇꯕꯅꯤꯅ ꯇꯟꯕꯒꯨꯝ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯖꯨꯒꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ "ꯏꯇꯩꯃ, ꯀꯩꯝꯇ ꯈꯟꯒꯅꯨ. ꯑꯩꯁꯨ ꯏꯇꯩꯃ ꯈꯣꯏꯒꯤ ꯂꯝꯕꯤ ꯄꯨꯟꯕꯗꯨꯗ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯖꯕꯅꯤꯗ". ꯊꯣꯏꯁꯨ ꯕꯔꯥ ꯇꯤꯡꯒꯗꯕ ꯑꯃꯨꯛ ꯈꯜꯂꯨꯕꯗ ꯕꯔꯥ ꯑꯗꯨꯅ ꯃꯆꯥꯒꯤ ꯑꯆꯥꯄꯣꯠ ꯑꯃ ꯂꯩꯕꯤꯕꯅ ꯐꯩ ꯈꯜꯂꯗꯨꯅ ꯖꯨꯒꯦꯟꯒꯤ ꯒꯥꯔꯤꯗ ꯑꯗꯨꯝ ꯇꯣꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯊꯣꯏꯁꯨ ꯖꯨꯒꯦꯟꯒꯤ ꯒꯥꯔꯤꯗ ꯑꯗꯨꯃꯛ ꯀꯥꯈꯠꯂꯝꯃꯤ꯫ ꯖꯨꯒꯦꯟꯁꯨ ꯍꯔꯥꯎꯅ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯊꯣꯏꯈꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯊꯧꯔꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯖꯨꯒꯦꯟꯅ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯥꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯖꯨꯒꯦꯟꯅ꯫ ꯊꯣꯏꯁꯨ ꯃꯍꯧꯁꯥꯅ ꯃꯆꯤꯟ ꯂꯨꯝꯕ ꯅꯨꯄꯤ ꯑꯣꯏꯗꯕꯅ ꯉꯥꯡꯅꯤꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯏꯅꯩ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯃꯨꯛꯁꯨ ꯑꯋꯥꯕꯒꯤ ꯋꯥꯔꯤ ꯇꯧꯏ꯫ ꯖꯨꯒꯦꯟꯅ ꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯍꯥꯏꯗꯨꯅ ꯐꯖꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯣꯏꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯖꯨꯒꯦꯟꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯊꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯉꯝꯅꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯜꯂꯤ꯫ ꯋꯥꯔꯤ ꯇꯧꯅ ꯇꯧꯅ ꯂꯥꯛꯄꯅ ꯊꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯨ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯅ ꯊꯣꯏꯁꯨ ꯀꯨꯝꯍꯧꯔꯦ꯫ ꯖꯨꯒꯦꯟꯅ "ꯏꯇꯩꯃ, ꯈ꯭ꯋꯥꯏꯔꯝꯕ ꯀꯩꯊꯦꯜ ꯀꯗꯥꯏꯋꯥꯏ ꯖꯒꯥꯗ ꯐꯝꯃꯤꯅꯣ? ꯑꯩꯁꯨ ꯃꯔꯛ ꯃꯔꯛ ꯂꯥꯛꯄꯗ ꯀꯩꯊꯦꯜꯗꯣ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯏ, ꯀꯗꯥꯏꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯏꯇꯩꯃ"꯫ ꯊꯣꯏꯅ "ꯈ꯭ꯋꯥꯏꯔꯝꯕ ꯀꯩꯊꯦꯜꯒꯤꯅꯦ, ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕ ꯄꯔꯦꯡꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ". ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯏꯅꯔꯦ꯫ ꯊꯣꯏꯁꯨ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯔꯣꯁꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯣꯠ ꯆꯩ ꯁꯤꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯇꯧꯖꯩ꯫ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯤꯒꯤ ꯈꯔ, ꯏꯃꯨꯡꯒꯤ ꯈꯔ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯂꯒ ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯊꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯄꯨꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯑꯉꯥꯡ ꯌꯥꯎꯔꯒ ꯄꯨꯕ ꯑꯗꯨ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯑꯗꯨꯗ ꯃꯆꯥ ꯑꯗꯨꯁꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯆꯦ ꯑꯃꯗ ꯁꯤꯟꯅꯔꯝꯂꯒ ꯀꯩꯊꯦꯜꯗ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏ ꯍꯥꯟꯅꯒꯨꯝ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯤꯟꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯖꯨꯒꯦꯟꯁꯨ ꯍꯦꯛ ꯂꯥꯛꯁꯤꯟꯗꯨꯅ ꯊꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ꯫ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯕꯗꯨ ꯄꯣꯠ ꯆꯩ ꯁꯤꯠꯇꯕ ꯑꯗꯨꯗ ꯃꯥꯕꯨ ꯑꯇꯣꯞꯄꯒ ꯐꯝꯍꯟꯅꯤꯡꯕ ꯃꯑꯣꯡ ꯈꯔ ꯇꯧꯔꯛꯂꯝꯃꯤ꯫ ꯖꯨꯒꯦꯟꯅ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯁꯥꯔꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯍꯪꯒꯥꯝꯁꯤꯕꯨ ꯃꯄꯨꯟ 2 ꯂꯧꯒꯦ", ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ "ꯏꯇꯩꯃ, ꯃꯐꯝꯁꯤꯁꯨ ꯌꯥꯝꯅ ꯆꯤꯟꯅꯁꯨ ꯎꯏ, ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯂꯗꯤ, ꯑꯗꯣ ꯅꯅꯥꯎ ꯃꯐꯝ ꯑꯃꯗ ꯁꯤꯟꯖꯒꯦ, ꯑꯗꯨꯗ ꯐꯝꯃꯨ ꯍꯥꯏꯕꯕꯨ ꯏꯇꯩꯃ ꯀꯩ ꯈꯟꯕꯤꯔꯤꯒꯦ"꯫ ꯊꯣꯏꯁꯨ ꯏꯛ-ꯑ ꯇꯧꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯃꯅꯥꯛꯇ ꯐꯝꯕꯤ ꯃꯅꯦ ꯑꯃꯅ "ꯇꯥꯟꯕꯨ ꯆꯥꯔꯦꯗ ꯏꯕꯨꯡꯉꯣ". "ꯍꯣꯏ ꯍꯣꯏ, ꯏꯕꯨꯡꯉꯣꯅꯅꯦ ꯍꯦꯛ ꯃꯐꯝ ꯑꯃ ꯁꯤꯟꯕꯤꯔꯣ, ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯕꯅꯤ ꯇꯧꯔꯤꯁꯦ, ꯅꯪꯅ ꯐꯅꯅꯕꯅꯦ ꯃꯐꯝ ꯑꯃ ꯍꯦꯛ ꯁꯤꯟꯕꯤꯔꯣ". ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯊꯣꯏꯁꯨ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯖꯨꯒꯦꯟꯅ ꯃꯅꯦꯝ ꯃꯗꯣꯟ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯄꯣꯠ ꯆꯩ ꯑꯗꯨ ꯊꯥꯍꯜꯂꯤ꯫ "ꯁꯤꯗ ꯐꯝꯕꯤꯔꯣ ꯏꯇꯩꯃ, ꯀꯅꯥꯃꯠꯇꯅꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯂꯔꯣꯏ, ꯄꯨꯂꯤꯁꯅꯁꯨꯅꯦ ꯀꯩꯝꯇ ꯍꯥꯏꯔꯣꯏ, ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯣꯝꯅ ꯐꯝꯕꯤꯌꯨ ꯏꯇꯩꯃ". ꯊꯣꯏꯁꯨ ꯍꯔꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯩ꯫ ꯖꯨꯒꯦꯟꯅ "ꯏꯇꯩꯃ, ꯃꯅꯥꯛ ꯅꯛꯄ ꯍꯣꯇꯦꯜꯁꯤꯗ ꯆꯥ ꯊꯛꯂꯨꯁꯦ, ꯄꯣꯠ ꯆꯩꯁꯤꯅ ꯊꯪꯅꯕ ꯏꯅꯦꯁꯤꯗ ꯁꯤꯟꯅꯔꯝꯂꯣꯁꯦ". ꯊꯣꯏꯅ "ꯏꯅꯦ ꯍꯣꯏꯁꯤꯗꯤ ꯑꯩꯒꯁꯨ ꯈꯪꯅꯕ ꯅꯠꯇꯦ, ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ"꯫ ꯖꯨꯒꯦꯟꯅ "ꯑꯩ ꯍꯥꯏꯒꯦꯁꯦ, ꯁꯤꯗꯤ ꯃꯁꯛ ꯂꯣꯏꯅ ꯈꯪꯅꯩꯌꯦ, ꯑꯩꯒ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯂꯧꯅꯩ". ꯖꯨꯒꯦꯟꯅ ꯊꯪꯅꯕꯗ ꯐꯝꯂꯤꯕ ꯏꯅꯦ ꯑꯃꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ
ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯖꯨꯒꯦꯟꯅ ꯇꯞ ꯅꯞꯅ ꯐꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯡꯖꯨꯝꯒꯁꯨ ꯊꯦꯡꯅꯔꯦ꯫ ꯊꯣꯏꯒꯤ ꯌꯦꯡꯂꯣꯏꯗꯕ ꯖꯒꯥꯗ ꯃꯤꯐꯝ ꯊꯝꯂꯒ ꯂꯦꯡꯖꯨꯝꯅꯁꯨ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯤ꯫ ꯑꯍꯥꯟꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯕꯁꯨ ꯖꯨꯒꯦꯟꯅ ꯊꯣꯏꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯜꯂꯤ꯫ ꯊꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯃꯁꯥꯗꯨ ꯏꯔꯥꯡ ꯑꯃꯁꯨ ꯄꯨꯔꯛꯂꯤ꯫ ꯐꯨꯝꯗꯨꯅ ꯊꯝꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯆꯤꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯖꯨꯒꯦꯟꯁꯨ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯅꯤꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯍꯤꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯕꯗꯨ ꯄꯨꯡ 8:30 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯝꯂꯦ꯫ ꯔꯣꯁꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ "ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯂꯛꯂꯤꯕꯁꯦ?" ꯊꯣꯏꯅ "ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯁꯤꯠꯇꯕꯒꯤ ꯇꯧꯔꯤꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯊꯦꯡꯂꯛꯑꯅꯨ꯫ ꯌꯨꯝꯗ ꯑꯉꯥꯡꯁꯤꯒꯅꯦ ꯐꯔꯛ ꯌꯥꯝꯅ ꯇꯥꯏ꯫ ꯑꯩꯅ ꯐꯖꯅ ꯍꯧꯒꯠ ꯍꯧꯗꯥ ꯇꯧꯗꯨꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯔꯒꯗꯤꯅꯦ ꯑꯁꯨꯝꯅꯁꯨ ꯇꯧꯔꯝꯗꯕ ꯌꯥꯏ." ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯊꯣꯏ ꯉꯁꯥꯏꯒꯤ ꯖꯨꯒꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯕ, ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯕ, ꯉꯁꯥꯏ ꯖꯨꯒꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯃꯌꯥꯝ ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯕ ꯅꯨꯄꯤꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯀꯥꯟꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯑꯗꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯗ ꯂꯦꯟꯖꯔꯤ꯫ ꯉꯁꯤꯁꯨ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯐꯪꯗ ꯅꯨꯄꯥ ꯅꯍꯥꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯛꯄꯗ ꯊꯣꯏꯁꯨ ꯍꯦꯟꯅ ꯑꯄꯥꯝꯕ ꯐꯥꯎꯍꯜꯂꯤ꯫ ꯃꯍꯧꯁꯥꯅ ꯄꯤꯔꯝꯕ ꯐꯖꯔꯕ ꯆꯠꯅꯕꯤ ꯀꯌꯥꯕꯨ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯍꯜꯂꯤ꯫ ꯊꯣꯏ ꯖꯨꯒꯦꯟꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯑꯁꯨꯃꯛ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯏ ꯀꯩꯊꯦꯜ ꯀꯥꯔꯒ ꯖꯨꯒꯦꯟꯒ ꯊꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯛꯁꯤꯟꯅꯕꯁꯨ ꯍꯦꯟꯖꯤꯟꯅꯔꯛꯂꯝꯃꯤ꯫ ꯖꯨꯒꯦꯟ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇ ꯊꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯊꯦꯡꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯔꯣꯁꯟꯒ ꯇꯠꯇꯅ ꯑꯁꯨꯃꯛ ꯈꯟꯅꯩ꯫ ꯔꯣꯁꯟꯒ ꯊꯣꯏꯒ ꯇꯣꯏꯅ ꯈꯟꯅꯔꯛꯄꯅ ꯖꯨꯒꯦꯟꯒ ꯊꯣꯏꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯔꯣꯁꯟꯁꯨ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯅꯤꯡꯐꯨꯡ ꯖꯨꯒꯦꯟꯒ ꯃꯥꯒꯤ ꯊꯣꯏꯒꯒꯤ ꯋꯥꯔꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯣꯁꯟ ꯊꯣꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯈꯣꯟꯐꯝ ꯐꯖꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ "ꯆꯨꯝꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯄꯦꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥꯗꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯔꯣꯁꯟ ꯋꯥ ꯃꯈꯥ ꯇꯥꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩ꯫ ꯊꯣꯏꯁꯨ ꯋꯥꯔꯨꯕꯒ ꯀꯩꯒ ꯀꯟꯅ ꯈꯠꯅꯔꯒ ꯅꯣꯡꯉꯥꯜꯂꯒ ꯍꯥꯟꯅꯒꯨꯝ ꯊꯣꯏ ꯑꯗꯨꯝ ꯀꯩꯊꯦꯜ ꯀꯥꯔꯛꯂꯦ꯫ ꯊꯣꯏꯅ ꯊꯣꯔꯛꯄꯗ ꯔꯣꯁꯟꯅ "ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯅꯁꯥꯅ ꯈꯪꯖꯔꯕꯗꯤ ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯤꯕ ꯈꯣꯟꯐꯝꯒ ꯂꯣꯏꯅꯅ ꯆꯩꯔꯛꯏ꯫ ꯊꯣꯏꯁꯨ ꯀꯞꯅ ꯃꯄꯨꯛꯅꯤꯡꯗ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯂꯔꯣꯏ ꯈꯟꯅ ꯀꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯛꯂꯛꯄꯗ ꯖꯨꯒꯦꯟꯒ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯦ꯫ ꯀꯞꯇꯨꯅ ꯔꯣꯁꯟꯅ ꯐꯨꯕ ꯆꯩꯕ ꯄꯥꯎ ꯄꯨꯝꯅꯃꯛ ꯖꯨꯒꯦꯟꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯖꯨꯒꯦꯟꯅ ꯇꯧꯔꯒ ꯌꯣꯟꯊꯣꯛꯍꯜꯂꯦ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃꯗ ꯖꯨꯒꯦꯟꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯊꯣꯏ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯄꯨꯟꯅ ꯖꯨꯒꯦꯟꯒ ꯐꯝꯃꯤꯟꯅꯔꯒ ꯄꯨꯛꯅꯤꯡꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯗꯨꯅ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ ꯀꯟꯅ ꯀꯞꯆꯔꯤ꯫ ꯊꯣꯏꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯖꯨꯒꯦꯟꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯇꯝꯊꯣꯛꯄ ꯂꯤꯊꯣꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯄꯨꯛꯅꯤꯡꯗ ꯐꯣꯡꯗꯣꯛꯐꯝ ꯂꯩꯇ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯖꯨꯒꯦꯟꯗ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯨꯒꯦꯟꯁꯨ
ꯃꯄꯨꯛꯅꯤꯡ ꯊꯤꯟꯖꯤꯟꯕꯤꯗꯨꯅ ꯊꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯇꯝ ꯀꯨꯏꯅ ꯄꯥꯝꯗꯨꯅ ꯂꯥꯛꯄ ꯄꯣꯠꯁꯛ ꯑꯃ ꯈꯪꯍꯧꯗꯅ ꯐꯪꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯨꯝ ꯊꯣꯏ ꯑꯃꯗꯤ ꯖꯨꯒꯦꯟ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯗ ꯖꯨꯒꯦꯟ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔꯒ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯖꯨꯒꯦꯟꯗꯤ ꯂꯥꯛꯂꯝꯗ꯭ꯔꯤ꯫ ꯊꯣꯏꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯈꯤꯕꯗ ꯃꯦꯔꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥꯅ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ, ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯗ ꯎꯀꯤꯟꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕ, ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯊꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯃꯍꯧꯁꯥꯅ ꯂꯩꯁꯥꯔꯤꯀꯥꯟꯒꯤ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯃꯄꯥꯟ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃ ꯀꯣꯛꯇ ꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯉꯥꯡꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯪꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯅꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯈꯪꯕ ꯃꯤ ꯑꯃꯅ ꯖꯨꯒꯦꯟ ꯀꯧꯕꯅꯤ ꯍꯥꯏꯅꯔꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅ ꯆꯪꯂꯛꯄꯗ ꯗꯣꯛꯇꯔꯅ ꯖꯨꯒꯦꯟꯒꯤ ꯃꯤ ꯌꯥꯎꯔꯒꯗꯤ ꯁꯣꯝꯗ ꯑꯝꯇ ꯆꯪꯕꯤꯔꯛꯎꯕ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯁꯥꯒꯤ ꯃꯁꯛ ꯇꯥꯛꯇꯨꯅ ꯃꯧ ꯅꯍꯥ ꯑꯃ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯗꯣꯛꯇꯔꯅ ꯖꯨꯒꯦꯟꯒꯤ ꯐꯤꯚꯝꯁꯤ ꯌꯥꯝꯅ ꯂꯨꯔꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯊꯣꯏꯁꯨ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯨꯒꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯊꯣꯏꯅ ꯊꯣꯛꯂꯛꯄꯗ ꯖꯨꯒꯦꯟ ICU ꯇꯥꯟꯅ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄꯒ ꯄꯨꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏ ꯖꯨꯒꯦꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯁꯨꯅ ꯂꯩꯕꯅ ꯊꯣꯏ ꯖꯨꯒꯦꯟ ꯃꯅꯥꯛ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯕ ꯑꯗꯨ ꯖꯨꯒꯦꯟꯒꯤ ꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯊꯣꯏ ꯃꯪꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯗꯣꯝꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯀꯗꯣꯝꯗ ꯈꯪꯗ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯂꯤ ꯊꯣꯏꯁꯨ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯩꯍꯜꯂꯤ꯫ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃ ꯑꯋꯥꯕꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯊꯣꯏꯒꯤ ꯃꯐꯝꯗ꯫